अरोइबा पाउ Taranithoi suba Manipur Legislative Assembly ki taret suba mifam ngasidegi makataba mifam chathaba haukre. Amadi Manipur gi nupi kayasu malem da hiram kayada masak naiba thongdang loba ngamlakli haina MLA Thongam Santina haikre. Kurum jari, Am-Istv pau meeting tabiri wapum namapu taram okjari, pau sandok na pizari. Chief Minister Yumnam Khemchana Luchingba Lengak Asina Chatkiba February Mangada Taranithoi Suba Manipur Legislative Assembly ki Taret Suba Mifam Manipur ki Governor Ajay Kumar Bhalana address piduna haukraba matungda numit aduda speaker na Sindai adjourn Tawarkiba Taranithoi Suba Manipur Legislative Assembly ki Taret Suba Mifam ngasi ayuk pung taramathoy digi makhataba mifam chathaba haukre. Mifam asi March tara tarit fauba chathagani. Tara tarit fauba chathagadoriba mifam asida punna sitting taret laigani. Ngasi numita arbitrary reference business advisory report puthokpa amadi senba chahi English ni kun manga amadi kun taruki supplementary for demand English ni kun taruk amadi kun taret budget puthokani hairi. Governor na pikiba warol su khana nainagani. Tang taramathoy digi tara tarit faubda tongan ba department sigi voting on demand for grant khana duna pass chongna ba hotnagani hairi. Ngasigi malemda nupi singna nupadagi hena thogdang loragli Manipur gi nupi kayasu malemda hiram kayada masak naiba thogdang lobangam lakli haina Moirang Kendra gi MLA Thongam Santina International Women's Day ga mari lenana MLA na achangba khudimak puthokduna numit asibu palan tawbaga loinana Moirang Municipal Council gi manungda leiriba ward khudimak ki oiba ward ki nupi singi thori chingnabagi changdamnabagi thoramda phongdokre ngasigi thori chingnaba changdamnaba adu Moirang Municipal Council ward number 10 na taki ani suba position na ward number 7 amadi ahum suba position na ward number 5 na taki makok mathang taraba team singda MLA gi maiketi gi lupa lising tara lising taret amadi lising mga loinana sarugya ki ba team singdana lupa lising mari ki consolation pricing oiki. Football lovers Moirang Nistinduna Moirang Multipurpose Higher Secondary School gi ground da pangthoki ba thoram aduda MLA Thongam Santina makhata na phongdoki bada Aikoi chawkhat pa lamdam ama oina ba hotnabada changdamnaba changi loinana nupi singi thodang chawi haiba wakhalon aduda yumfam oiraga ngasigi thoram asi International Women's Day ga mari lenana pangthokpani aikoi gi state asigi leiriba nupi singnasu haujik lawriba thodang asidagi hena lawraklabadi malemda Manipur bu lamba lairoi haiki. United Nations official order law for Kibadagi, Lupi, Kalkum law, Nasia, Mr. Aguida, Kaudo, Sim Boida, Pako, what to be Sida, I need Moran, Kedu, International Movement, this Lauda, Suba Panto Pesda, La Piliva, I need Moran, Kedagi, what Tadagi, he says, and put on Po, I my Kaidagi, Abuka, I could know Puchari. Atau menulis di Homa, makoy na mafagal kita na nasiya IPS officer, IS officer, isposta so nupi na manggit na salat na ako yung barat so adong naman nupi na pawas na pila ba tanda barat se malin lewat sige manggit na kapag talaga among ulong ng gadi ay mawakan londa nasigi nuisibo ako yung barat tanda na sini mapagpagpagpagpag palon tawas ba atau betul kita mau bilat tu lah Manipur kuda isi bo awak pun tak tahu mana benda Barat tu awak pun tak tahu mana dia tak tahu mana atau betul kalau bilat si yang upam dia tak berada. Uripog nupi apun balup unal na sinduna mapalak suba oina International Women's Day English ni kuntaru ki thoram Uripog sorbon thinge library ki sanglenda pangthokre thoram adugi manung channelai khidraba unal gi members singi mafamda minute ani tumina leptuna ikai khumnab utki jahi sigi oina tongan ba sinfamda thabak tawriba nupi tarama thoida henthoi
Henthoi Taramathoi Haina Mingtonduna, a Chamba Kudol Sing Tamduna, Ikai Kumnaba Utki, Tauramaduga Mari Lenana, Uripok Nupi Apun Baluki General Secretary, Jong Tham Ongbi Ibetombina, Kunaya Sing Nupi Oibisingi Right Amasung Dignity Ngagnaba, Uripok Nupi Apun Balupna Tabak Toduna Lagli, Kunaya Machokatpa Haibasi Nupi Singbu Thak Wang Natamlava Matam Dada Oitokani, Matam Amada Nupi Singbu Thak Karanemna Lairabasu, Hauzikti Thak Yamna Wangle, Nupi Nikanduna Afapun Lairabadi, Daita Labor Tabak Pang Topangam Masigi Wakalon as it Tadokuna Hausiti, Manglom the Junction Ba Matam Oide Haiki. Malim-Istv layriba mipum khudingmak tek takaidana nupi anga ibi alaman kusu tek takaidana thamnanaba haibagi pandamda we stand together haiduna unalna 2015 gi August ki tarikh 13 dagi ngasi phawba leptana laibaki thabak thabram kaya uripong maigi thabak thabram kaya ta aikoi mangjin thana sanction dina laksari nupi oibi kaya na tawgadaba sinfam dagi hena tawraba sanaroi da boiro isai da boiro kala sanskriti da boiro punama ayibi da boiro makoi singutagi aikoi na mioi tara khangkat sarakanda nalgi maikai dagi aikoi kai kuna buksagani New Life Foundation Manipuri su Sinduna Observance of International Women's Day Celebration ngasi Bisnupur District ki Naran Sena Awang Community Hall da pangthokre Thauromga Mari Lenana New Life Foundation ki Secretary LP Sakna hai Manipur ki context ta nupi sing asi socially, economically, politically and culturally haibasing asida thak yamna nem lairibasing asi manaba thakta karamna pukhat kadagi haiba wakalon asida yumfam oiraga message amaga loinana International Women's Day ki thorum asi pangthokpani hai ki अखोन 2030 दा अखोन जीरो डाउन प्रोग्राम ngam honari ba se ngasi campaign sida lakpido khudimang lasu bas laikai lekha khudimangta jaga jaga khudimangta mafam mafam khudimangta mon message pure har kanda angang simu sahi suda luhongmadagi lepa adu nupi sungbu makhal makha kaya gi mawong da ot pa naiba makoi ijat mangam ba khongoi na ba kamrom lakpa makoi any kind of decision and political participation socio economic participation in the process ta makoi awang ma thak ta porana bai damak te koi manabu wakhalona magloi na koi phajaba inclusive obo mawam de ko changsil harga equity madi equality porokpagi atoba lambi du changsil ma yana na bagi damak ta ne haiduna ngasi International Women's Day asi thoromasi pangthok sabani Thauram aduda BLF singsu saruk yaduna angang singbu luhongbada thingba nupi singbu ot naibadagi leplasi amadi makoibu manaba thakta purakse haiba paujel puba miyamgi khongchet amaso Naran Sena thong fawba tidim lambida chatki Hauraibi Apunba Loop Amadi, Hauraibi Apunba Mairapaibi Napuna Sinduna, International Women's Day ki Thoram Pangthokre, Karigidamak International Women's Day Celebration Pangthok Libano, Hauraibi Nupi Sing na Laibaki Chokhat Thorang Amadi, Laibaki issue sing Thengna Bada Loriba Thogdang Amadi, Nupi Sing na Thengnariba Khudong Chadaba Singi Maramda, Wafam Kaya Fongdok Naki, Hauraibi Degi Haukiba Mai Paglaba Nupi Sing Amadi, Mama Oibi Sing da Sakhangba Amadi, Ikai Kumnaba Utuna Pukning Thagwatki. Lamlai Kendra Congress ki mapung oiba thabak toba Lamlai Kendra Political Development Forum ki President yauna INC amadi JDU dagi mioi mari BJP da chonglakpada Lamlai Kendra ki MLA KH Ibom Chana taramna okre mioi mari na BJP da chonglakpada Lamlai Kendra ki MLA KH Ibom Chana taramna okladuna tongan tongan ba party sing na BJP na Manipur ki damak toriba thabak sing miyam da lan uhan ba uhanna ba hotnarabasu mai pak pangamdrei BJP bu aranba tahanna ba kana hotnariba party singi maraktagi ama oiriba Congress party gi damak thabak tawriba fawbada khangba ngamlak tabadagi party thadorakpa yawrakpasina oidaba ngangba party gi chanafam leiroi takba hawraklabani haiki thawramga madi lenana hana Lamlai Kendra Political Development Forum gi president oiramba thokchom khambana India gi oinasu Congress party marai chai thare chahi kharagi matungda Rajya Sabha da Congress MP
amata yauba fangloidabagi fibamda leirakle Manipur gi oinasu makoi masel senja thumja tawduna fam munaringaida lakadoriba general election da MLA amata kaba ngamloidabagi fibamda leirakpana party asi thadorakpani haiki Congress ki शासन जी कोई न सखरक न लापने अदुबु मकोइन मनिन तमना हाय हमना करप्शन तौर पर कदोबा अदुमाय तो ना 40 to 43 कारम नत्रो मकोय एब्सोल्यूट मेजॉरिटी फंगना 2/3 मेजॉरिटी होइदना निपुनि थोय के कुनिपान दे मंगा हाइदरेंग अदु मोइन असुम बसा लाव दिया मसे प्रजा न तगुबा बरानी डेमोक्रेसी नि आइना असुम मने न बोंगा गसो मकोय पावर सिनदोय से कनानो डेमोक्रेसी नि प्रजा ने पिगदो प्रजा के मैंडेट तम कोई खरकनी Royal Rider Manipur gi mapok numit ka mari lenana acha athak cheng hawai tilhau thauthum amadi khumum na chingba mateng pangkhre hayeng Royal Riders Manipur gi 18 suba mapok numit na lakpaga iroinana Riders asigi masing yamlaba Riders members singna Imphal East ki Yaibilen Children Home da chatuna mateng pang khigani Royal Riders ki maikai digi mateng panglakpa asigi damak Children Home asigi maikai digi tawbimal khangbasu ulakhi tengbang khongchet aduga mari lenana Royal Riders Manipur gi Vice President Yumlembam Ratikantana Royal Riders Manipur na ngasi fawba humanitarian service ama oina charity ride kaya mafam kaya da chatuna lakli masigi sarukam oina Riders ki members singna angam ba khaigat na duna ngasi Children Home asida angam mateng pang balakpani Royal Riders Manipur na ikoi gi lamdam asi mahusagum ingchikpa lamdam ama hanjilakpa haibasi Royal Riders Manipur gi damni haike Royal Riders Manipur ma kai dagi kan hambal lapin se koi punna inna signal lepin ma kai goni na pati remote area da chalaga pidi mayam gi sema to wa pamjaba laba ma oi bana adi hausti ya na su ya remote area sa su kya sa pasi nan ku sa da ba kai le na ya kai di Manipur sida santi hanjala podo OLC haina Royal Riders Manipur ma kai dagi Manipur gi praja miyam da haijari Paugi marak thana tema break amata longminase Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Hindi magigano. Ano ba tamo? Sige yung se, next time tinacheksin na laksila ka tamo ka ba nine? Tadarang se, juhar habaga amta kitarbo. Asum na, mayam na machalbog na option lugum. Masige yung masibog, aso yung anpo ka dapat agi. Next time tina napseli. Next time juhar habating laptop na nabasim ba ni? Zaman mo isi na ba na concrete katok na tinaba matanda. Kapamil ang mukpihan na hinggal adali. Next TMT, strength is in the quick. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break imatung taram nokchari pau makhatana bizare Manipur State Legal Services Authority ki meeting makhada District Legal Services Authority Thobal amadi Legal Aid Clinic Kiam Laitan Pok anina punna sinduna free mega health camp ama Ayushman Arogya Mandir PHSC Kiam Laitan Pok ta pangthokre International Women's Day English ni kuntaruka mari lenana give to gain haiba thim da pangthokiba health camp atuda ENT medicine gynecologist dermatologist amadi general medicine na chingbagi tongan specialist doctor singna maru oina nupi cheniya khairomda lemna layengki amadi hidak langtaksu lemna yenthoki loinana mathau taba patient singda KRSNAA diagnostic ki makhada lemna test tawbagi khudong chabasu fanghanki free health camp asigi matangda legal aid clinic Kiam Laitan Poki coordinator Thingujam Arun Kumarna Kiam Laitan Pok hariba mafam ase Thobal District Hospital dagi chaurakna kilometer 8 mukna lapna leijarabasu mafam asida leiriba myoi sing maroina nupi amadi angang sing asi sel thonggi phibam phataba lambi thong amadi chathok chasingi khudong chadaba amadi mafam asida medical practitioner singi masingsu yamna likpa loinana PHSC ama leiriba asisu doctor leitaba amadi matamga chunaba khutsu khulai su leitaba asina ana layengi maramda yamna sotha balamdam ama oiri haiki
Naga mapalda leiba Nachal Club na sinduna tha asigi tang ahumdagi hauduna angangsinggi oiba makal makha kayagi sports event kaya pangthokpada makok mathang takraba angangsingda manamathum kaya yenthokre. Manamathum sing adu City Police Station gi officer in charge Namairakpam Gokul Chandra na mateng panglakiba sing adu City Police Station gi OC gi mahut selaga Assistant Sub Inspector Yumnam Bigyana makok mathang taraglaba mahiru singda khusinake. Thank you. Now, number one, Gokul, City Police Station. Loshilakpada maruiba pau mukana pizare. Tarani Thoi Suba Manipur Legislative Assembly ki Tarit Suba Mifam ngasidegi makataba mifam chathaba haukre. Amadi Manipur gi nupi kayasu malem de hiram kayada masak naiba thogdang lobang ngamlakli haina MLA Thongam Santina haikre. Hauzik Fabugyo na Am-Istv na sandok chaba Manipur